Act asisu ningthina chatnadabagum tawribasi laibak thibani hiram asig mari leinana district khudingmakta court hangdok haningi Manipur Pautuna Changlakpa Masung Toki Lambi Sinda Ningtina check to Haningi, Loinana, NGO Single Loinana, Henakan Batabak Torum Kaya Packet Haningi Fondoki. Calling attention motion Adu Pakum Pira than a Home Minister Gakangamna, Draki Isuasi, Tasengna Kudong Tiningai, Oide Haiba government, Suyai, Adubu, Hiramasing Matang, the government, Kari Amata Taudana Lato Padinate, Masigi Kudam, Tahi Amaromasi Manunda Yam Labadrak Pagalak Pasini. Seliamna Tungbana Rakangde, Drakamari Lenana, Panayamna Faduna Dandi Pirabasu, Putopusin Tawadi Hantabagi Wapam Late, Drakarbar, Tawasingi Lantum Mananaba Power Kanabaloire, Hiramasigamari Lenana, Hena Tauba, and Sem Nanaba Honabagi, Matautare Fondoki. MLATS Syam Kumarna PMGSY Phase Nipal Makada E Tender Tauribasi Maung Maril Tadre Hanjin Ye Tokpa Neon Kaibamadi Tempering Taubaman Batong Kayatare Hiramasida Rural Development and Panchayati Ras Minister Gi Karimot Labaki Haina Pukatke Minister Francis Ngajokpana E Tendering Haibasi International Oiban Norms the Pantokpani Matam Kara Tengtaki Haibadudi Korta Case Labadagi Tengtaki Bani Aranba Tabugi Wafam Late Haina Sengdoki MLA Syam Kumarna tendering amasung work order issue to wada thengthaki haibagi chapchaba khudam changdam piki loinana court leba case adu work order pibagi matam loiraba matungda thangalakhi bani haina takhalakhi bada house ki leaders oiriba chief minister Ibobina matungda department asiga mari leinana khanagadaba lei haujimaki oina minister na chapchaba pakhum pibangamdaba male tungda khanarasi haina watemduna tension ki Ngasi Sataki Bamipamna State Legislature Council of Ministers Secretariat Mahut Election Planning MOBC ki demand sing passed out kre. Joint Committee on Inner Line Permit System Manipur Madi Students Wing na Manipur da Inner Line Permit System chanhalu haiduna changsiliba Khongjangi manung channa ngasi tongan ba mafam mari da wakan mifam chathakre mafam sing adude Khurai Lamlong Bazar Kongba Bazar Konung Mamang Kaithel amade Singjamai Bazar da pofam phambi sing wakan mifam chathaki Sarugi Akibi Imamana Phongdorokpada Inner Line Permit System gi matangda Assembly da lawkiba warep athuba matamda thabakta onthokadabani MLA Minister Singna warep lobangam drabadi praja singda sinau sarkar na tumina leslabadi makataba khongjang kaya changsingani haiki Kabolaikai lam loksina bahona bada sarkar na maram chadana makuta ain paituna praja singbu wahan bachum de haina wangkai kendra MLA y irabot na mahaki mayumda pangthokpa paumui singa unaba mada phongdokre mana makatan haiki bada sarkar na chawkha thorangi thabak paikhatna bahona bada lam loksin bada praja na yadaba karisu leite mayumakai saduna chahi kaya leklaba lam singbu sarkar na darkar lei haiduna hekta praja singi mayumakai thudektuna awaba nanghan basi shasan haitabagi thawongni Mayum Tugai Kibadagi Lefam Latraba Mui Kaya Mahaki Mayumda Changzapam Loduna Lady Makoi Singaduki Manungda Anayek Yarok Pasuyare Text Tiduna Chahikaya Lerklaba Mapambo Sasinaba Patani Haiduna Praja Singbu Irang Hohan Basi Achumbatong Nate Mayum Makai Latraba Singda Mahaki Maikadagi Pangbaya Mateng Pangani Sarkarna Ain Makuta Paiduna Towning Bada Toduna Labasi Ain Latabaka Chabanare Hiramasing Matangda Sarkarna Niom Chumna Warishin Puragna Honabi Haiki Manipur the rule of law is later there are certain instances which I face. I have been facing this repeatedly. Magi River, knew that I stand away. I am focus when I do that. It is not person of I can't go over my auntie board Pangan was not there. Pataling Makata Kasna, why they should collect the Kasna, you don't know. Is there any person? Hekatadu is about them, Kana, Maduri Marine employee. Then the people cannot there again. Metric Parikya Haido Krabamatung Sarkar Gay Secondary School Sing da Class 11 da Mahiro Sing Ming Chanab Honabada Tingnariba Awaba Singasi Kognanaba Sarkar Higher Secondary School Singi Principal, Vice Principal, Guardian Amade Teachers Association Gapuna Paminaduna Manipur Sarkar the Taxinabawarep Kaya Lokre
ngasi kaisam thong da leiba Ramlal Paul Higher Secondary School da mifam ama pangthok laba matung paumi singa unabada guardian amadi oja singa apunba joint committee gi mihut singa unabada ming chanbagi thengnari ba wabasi koknana ba kan taksin gani haike paumi singa unabada da joint committee gi convener N Arun Kumar Teachers Association gi General Secretary Joy Kumar Vice President Devendra Part Time Lecturer Association gi General Secretary KH Wangkhai amade Ramlal Paul Higher Secondary School gi Vice Principal TH Samungausu Saruyake Makoina Fongdo Kibada Hausi ki oina Sarkar gi Higher Secondary School ahom TG Higher Secondary School da Mahiroi Lisingani Chama CC Higher Secondary School da Mahiroi Chani Marifumapal amade Johnston da Mahiroi Chani Gyankhai Science ki oina ming chanba phangdabagi awaba mayoknari Adumapo CC Higher Secondary School amadi Johnston ki oina di sarkar na ojama sing hengatba natragana infrastructure thambiduna solve tawna khonabiu aduga TG gi oina second block ama Bengali High School da hangdokpa natraga atai atopa Higher Secondary singda tamhanba yanabagi wafam su phongdoki Masida sunatana mathang chahidagi sarkar gi Higher Secondary School singda ming chanbada common form sizinaduna optional preference yahanaba wafam su taksin gani haiki Convener Arun Kumar na sarkar gi lairi ba Higher Secondary School singi hostel sing ningthina mathau to handuna mairoi singda kanaba pibada natana sarkar gi Higher Secondary School da lairik tamlage haina lagliba mairoi singda ningba kahendana ba honabi haiba wapam su phongdoki Indian Medical Council na court ki khuthang da MBBS BDS ki parikya magi state singna lohondana bagi athing balai kraba fawada Manipur Sarkar na kari amata khangdabagum state ki oiba medical examination pangthokani haina tawraga cabinet na amukha na pangthoklaroi haina warep lokibadu Bangal Students Organization na laibak thiba thodok ni hari English singani amagi June 19 da Manipur kaiba yaroi haina miyamna jangsin kiba khongjang da nongmaina panbadagi makhong nama yaudrabi nauroibam ningol sobitaga ngasi Porompa Jenims staff quarter ta chatuna akom loop kanglei pak amade Padma Diagnostic Center ki Managing Director Vivekananda ga chatuna unakre Sovitana Fongdorok pada mamang chahi lisingani tarani thoi da Padma Diagnostic Center na achauba thodang lauduna akom loop ka loina na mahaki artificial makhong happy bagi damakta thagat pa phongdoki laiba June 18 asidi kale ka tambada ai hanagi ai khongkhut su budumag natraga su marak sida aina wagiba class ki mateng na karina miyam kunbada wagiba handakti nungaina ayam mayam wirak tin ngamani kale ka tambunga magani haibagi asadi yam nungaise Padma Diagnostic Center ki Managing Director Oibeda Natana Akom Loop ki Medical Advisors Oiriba Vivekananda na Fongdoki beda Makhong nama Soinai Rabi and Sobitagi Pibam Mamang Sahida ISTV News da Yauba Thingnabadagi Mahaki Wakalda Sobitagi Artificial Makhong Amahap ki Haibagi Wakal Laibadagi Tabak Oina Pangtoki Bani Haike Dr. Ramo Oina Akoi Business Line da Changjaragashu Mayami Mating Pangui Akoi Amasum Feeling of Laibadagi Matung Nakuna Akom Loop Kanglei Paki Secretary S. Sanjit na haiki bada Jahi Kudingi Manipur da lairiba mipung kuding na June 19 gumba thaudu asi matungda amukha na thoktana ba Kangluk kuding magna hona minasi haiki Akoi haugiba thaudu adu ningsin rokanda matungda haiba June 19 gumba yamna laiba thiba aduksin asi thoktana ba akoi punna nongsi sanana lairiba namasida lairiba kuding makisi nausin punda komiti mai kai bi tamjeng Minor Irrigation Department ta workers amadi master role employees singi khusuman thatara hena pithok tabagi mayokta All Manipur Minor Irrigation Department Employees Association na department asige Lamphel Office Complex chatharaki ba state in protest ngasiga thana numit marini sukre Khongjang asina maram oiduna department ki thabak thorom singda chauna khudong chadaba mayoknari ngasigi sit in protest aduda minor irrigation ki chief engineer mafam lokthu employees singi phangpham thokpa hak khongaung naganu haina thaba placard ke asu iduna thetki employee association asigi secretary Balesorna department asigi work charge amadi master role employees singi khusuman August lisingani tarani thoidagi ngasi phawba pibida haibasi government ki kahen ba thongni department asigi chief engineer na masagi tokpham thokpa thabak mathau tawdabadagi department asigi employees singi phangpham thokpa sing phangdabani employees sing na thengnari ba khudong chadaba sing mari leinaba sing na yengsin biu haiki
Jiribam subdivision asigi sotharaba mahiroi singi yengduna MSF na changsiliba aikhoi lairik ningthina tamsi haiba pandamda Jiribam da lairiba sarkar gi school khara da special coaching class ama June gitang ahum dagi haukre hari coaching class asi MSF Jiribam branch na sinduna pangthokibani hari North Imphal Youth Orient Club Thangmaiban amadi Veterinary and Animal Husbandry Department na punna khusham naduna ngasi Thangmaiban Chingkham Lampak Community Hall da MLA KH Joy Kishan na nomagi oiba anti-rabies vaccination campaign ama hudokre campaign asiga mari leinana mafam asigi akoibada leiba hui kaya dasu hida kapthoke Khetrigaon Kendra ki manung chanba Kongba Turel gi Naggate ki lambi Laishram Lekai Road asi haukiba chahi tara gi mamangdagi semchindaba amade lambi pakthokdana lakpadu nakal animaki oiba development committee ama semduna Kendra sigi MLA MOBC ki parliamentary secretary Amin Shah gi matenga loinana lambi pakthokduna semba hokre Development Committee asigi Secretary CH Yaimana Maike Yadomda Mai Isingi Awaba Kaya Mayok Nariba Sisu Mari Lainaba MLA na mityeng changbiu haiki Khwairamban Bazar da lairiba nupi kaithel number 1 Purana Market asida hana chahi taruklom amot akaya madi toilet na chingba kaya senaduna lairiba miyoi singbu sindokpa yaroi haina sindam amasung saktam kanbalop Khwairamban Bazar gi Publicity Secretary Mangina phongdokre Purana Market asida Manipur Senmit ihau loop ki miyoi singna maintenance amadi atai lu nana bathabak chathaduna lakpani adubo ikhang khangawdana Imphal West ki SP na haukiba me kunganipal da order mathoktuna Social Youth Development Organization Rupmol Tank Koba Farm amagi miyoi singda thataruki oina makatana thabak chathanaba honrakpasi sugya yaba ngamloi Kaithel singasi saba matamda Manipur gi Chief Minister ka Kaithel Phambi singa Memorandum of Understanding sign taunaduna hairiba market asida tauba tarabade Kaithel Phambi singe ayaba matungina taugadabani haibagi yanaba laikhrabani adubu SP na imaiben singi wa tadana order mathokchilakpasi aranba khongthangni phongdoki Food Marketing Act Manipur da chana lo haina lomi sinmi apunba lop Manipur na thadorpa cherol aman hari sarkar na Manipur gi khungang sing da lairiba lomi singi aifana ba thabak sing lokhatpi hari Sky Hospital and Research Center amadi Manipur Heart Foundation anina numit mangani chupna lemna chathagadaba heart lying bagi camp amangasi Porompata laiba Sky Hospital da hokre Dr. L Shyam Kishore ki midyang makhada chathaba camp asida Scott Fortis Heart Institute New Delhi ke cardiologist Dr. Raj Kumar Su sargyaki Tongan ba heart naba laina taret yengnabagi khudong chaba piri Dr. L Shyam Kishore na camp asida hidak amasung ECG gi lying bagi khudong chaba sulem na pigani heart ta ahoba laiba miyoi sing Sky Hospital da tha hum mari gi manungda lying na batabak paikhalagani haiki Manipur Health Services ke grade 4 da thabak tawriba medical officer amasung dental surgeon kunthrarom chahi sigi January amadagi thagi tolop phangdabadagi khudong chadaba kaya mayoknare non sanction posting asi sanction post onthokpiu computerization of personal information system lotion bibaka loinana athuba matamda tolop pithokpiu Association of Dental Surgeon and Medical Officer na mari lenaba singi pungning singsili Irom Kiran Devi Misi Matangda Mahakina Sankritangi Oja Yumnam Ongbi Angobi Amadi Mapuroiba Yumnam Binoina Misi Asi Mahagnamadi Maki Mung Manunga Hiram Amatada Chenabalate Haina Yumnam Huidrom Tiam Leshan Kongaleba Mayum the Pangtokpa Paumisinga Unabada Fondokre Makoina Fondokibada Police Nasu Makoigi Javan Taraba Matungda Maralate Haiduna Tador Krabani Nas Sankritangi Oja Angobina Chahi Mari Mangagi Mamangdagi Mangonda Nas Sankritan Tambirakibani Imung Manung Yamna Nungsinana Loinaraki Arapa Mapamda Isai Sakluba Matamda Angobi Amade Maki Mapuroibana Tatana Mayumda Tinbagi Tabak Chataduna Lakibani Mahag Laikidaba Numit Adusu Hanagumna Mahag Isai Tambalaki Numit Aduda Angobina Chak Charaga Hankro Haibadagi Mapuroiba Binoina Mahaki Machanupa Madi Machanupiga Puna Kiran Bo Tinba Chatkibani Kiran Sibaga Mahaki Mapuroibaga Karigumahiram Amatada Marilena de Haiki Kiran di Michida Aigi Pada Maranchi Yaning de Manung Loina Understanding lini koina moi koi apunba amata oina Yumnam Binoina Kiranbu Mayumda Tinban Numit Aduda Imung Manunga Faminaduna Wari Watai Pavo Sanake Numidang Atengbada Kiran Hu Taktuna Hospital da Pukhat Krehaina Phone Torokpadagi Mahag Yauna Mayamba Hungaloina na Mayang Imphal Primary Health Center da Chatke Mapam Adudagi Mahakpu Mayang Imphal Police na Paraba Matungda Mahaki Imung Manung
पुलिसना स्टेटमेंट तौरबा मतुंगदा मरा लेते हाइदुना थादोरखिबनी किरणगी इमुंग मनुंगना मणिपुर स्टेट कमीशन फॉर वुमेन्स दा पीखिबा जवान अदु युमफम यावदबनी महांगना किरणबु चेलबा मतुंगदा नुमिदांगदा थिंजिलकपनी हाइबसी सेमजिन छाजिनबनी मिसी असि मतंगदा अचुंबा लंगला लंजिल पुथोकपदा महाकी माइकेदगी पांगबा याबा मतेंग पांगनी हाइकी दारी मपान जीवोक दा गाई थौजन सुमाग दारी मपान मुक थौजलगा आई मामाजिदा आई अंगांग गे सिनाजरमनी अदुगा मामाजिना आई इचा थुबिगिनी आई इचा इसु थुबिगिनी हाइदना मामाजिना संगम केनजिदा संगम हापगा बोपिरेबनी ngarang cabinet mifamna lawkhiba chahi manga amaga alternative english na hanaba puthorgliba si athuba matamda handokpiu haina milalgi luching purel tombana ngasi milalgi mayalo sangda pangthokba pawmisinga unabada phongdokre मिलाल ऑफिस पांथोपा पाउमिसिंग उनबदुदा मिलाल की मरुएब मियोय क्या यावना तोंगान तोंगान बा कांगलु की मियोय क्या सु सरुयाखे माना मखातान हाइखिबदा सरकार न ngami matagum warep lawduna namduna chana na bkhonaraklabadi maduda thorpa apapate ki daita sarkar na pugadabani lamdam asida loan mayek mapung phan na chana driba phawba hanba leitana changsingani हाना मीडिया दसु फोंदो ख्रबा मतमसिदा सिजनरीबा साइन बोर्ड बैनर एडवर्टाइजमेंट अमदे नेम प्लेट न चिंगबा सिंगदा मेते मेकना मकोकता थादबा सिंगी मथकता अकनबा खोंजंग चंगसलगनी हाइकी बसिदा कोइ आइने रेकॉग्नाइज तौबनी आइने रेकॉग्नाइज तौदबनी हाइबा लेति मिलाना लेजरीबा वाखलोजिदी अदुना अरोय बोयना इना थमजनिंगिदी हदकी लेंगांग लोइसंगना अबै कैबिनेट ता तौबिरेबजे अमुतंग हंदोपियु हाना यानदुना लेपतुना लेग्रबा जिदा अदुम हंजनबिरगा मसी हाइबा जिदा लियंगना थबियु ngasi ayu pung tare makhairom tama matamda hiang thang tarahai konjin awang lekai yumkhai bam ombi thoibi chahi kuntra mangaro yumthang nabagi kapthorok ban nongmaina marai bakta pan badagi laikana khre hairi soglaba nupi asi mapureba majibur rehmana phungdokhibada yumlon naba maibam majar kauba mioi asi toina nongmai kapthokba mioi ni misimina thoktringaida police na nongmai asi phagat piu hairi masasina buda toriba leidna nupi nganga adugumato pamthada baida asumisi action lahoninge Kongpal Nauroibam Lekaida Mamangaidiki Hona, Yamna Maruiba Mafam Amawaiba Kongbalethong Patpa, Sajibu Lekun Punbaki, Kuba Manakta, Handak Church Amasana Honar Glibasi, Atopa Mafam Amada Sabinaba Apil Tauri, Manipur Press Club the Pangtokiba Paugimipam Amada Coordination Committee Convener, KSH Romesna, Mafam Asida Hanalam Labor Matamda, Children Home Amade Vocational Training Center Amasana Laikraga, Housing na Church Sanana Honar Pasi. Yabangam loy amaromda pastor chawba kauba amana media da mafamadu da muslim singe masjid sing lay haina phungdokhibadu aranba wafamne masjid sing chahi cha kayagi mamangdagi makhoi gi lekai amadi makhoi gi lamda leijabani haiki church ne su haiba serve na su haiba makhoi gi tunga policy da yawi desi akoi lekai namna to se masi yamna pengu eba ko na oi ba haidare madu masu ko ni yam yaning da dharamada awon ko mani na ko lojaraga madu ga mutan se ko na yam yaning tisi Become final year gi question leak oire parikha amughana pangthokadabani haina MSF na dabi tauri question leak oibada January ba miyoi singi mathakta chapchaba action lokatkani haina MSF ki office ta pangthokpa paumi singa unaba mada BP khulakpam Sarausdina phongdokre Paumi Singh Unabaduda General Secretary RN Koireng Amade Assistant Finance Secretary S. Devlin Su Saruyake Sarazuddina Makatana Phongdokibada Biramangol College ta Tamba Kongpal Chingangbam Lekaidagi Takhelambam Dinesna Haukiba Tang Nipal da Thokpa 6th semester Parikha gi paper 9 gi mark chamagi manungda mark nifuga mapan gi question amade answer hana pairamba thengnakhibani question 6 tagi 12 fauba Manipur University na conduct tawriba parikha ki question ga chap manai kari su khena de hairiba mairo esi mama mapa singa loina na numit nini gi manungda MSF ta lakna ba khangali loina na January ba oja singsu MSF ki office ta lakna ba khangali lakta ba tarabadi lokhat pe aba thabak sing lokhat kani phongdoki de ai te gi na ngasi ba MSF na chalura ba matam da ju una phangda ba rajan sing daga lakmin no ai bi su lakmin da bagi dagi MSF na ai ba men oina January ba oja asi kana oina thina ba na bada maru oina nga asi lot ki bedagi kamaina tawraga nga asi da social yawram ni no ai ba si MSF na Manipur ki maru ai ba Central University we ola ba
MU se ba question lama angang si ma khut le ram bi bono hai da se MU da makta bangam de ISTV network ki Thobal district ta puba yam number we ba optical line amangarang sakang da basingna Thobal athokpa mapanda kakthatuna thamlam le masi namar moiduna kakching khuno hairo wangjing lamjaw amade langmaidong na chingba mafam singda ngarang network asigi sandok liba program sing yenghan bangam khidre matungda asigumba thodok sing amuka na thu an bidana ba maikai adongi service provider singna apil tarkli ningthau khong municipal council na konba mafam singda thanba solar lamp ke battery huran bani haiba mioi ani Bisnupur police na fare makoina huralamba polam kharasu phangle police na fagalaba mioi ani adudi ningthau khong kha khunau ward number 5 tagi chanambam jimba maitai chei kunthani thoi apokpa ibol amasung oinam sasikanta chei kunthamanga apokpa sobha kawi oc risikesh na phongdorok pada makoi ani thasigi nipal gi numidangda RK cinema hall maya dagi fabani makoi ani dagi battery ahum recover tawri hari Bisnupur district so high security registration plate season nana bangasidagi hogdokre district transport office Bisnupur da DDO Simon Keshing na achamba thoram amagaloina na nava plate asi season nana bahudokibani France Jiri branch amadi Jiri daleba MSU desama masung KSA gi apunba mifam pangthoktuna inner line permit system chana hanaba khongjangda amata oina sogat minaba joint committee na matamatam gi changsilap khongjang singda amata oina sogat kani hari All Manipur Youth Protection Committee na khungangi analying sangsing yangsin bagi chatharagli ba khongthangi saruk ama oina ngasi awang khuman primary health sub center gi phibam yangsin kre center asigi building leitabana club amada attach tawduna leiri lekai gi miyoi singna phongdorpada center asi leiba kuirabasu building asi phawba sabidre mari leinaba department na center asi building sabina ba committee na appeal tawri Singa Nongjai Welfare Association na sinduna handake board council amadi CBSE na lawa metric amadi 12 ki parikha da mark wang na phangba mairoi sing mana pidra pungning thogat krai Paudel multipurpose community hall da pangtho ki bethoram asida Dem College of Science ki associate professor Dr. Rahizuddin Sheikh veteran player Haji Abdul Ghani Lieutenant Colonel MS Khan amasung Manju Su Sarwiyaki Haukiba April gi tang tara dagi yum dagi thoki badagi thiba khangdana lairiba singjamai waikhom lekai dagi nomai kapam ibomja singi matangda ngasi singjamai waikhom lekai da miam gi oiba mifam ama phamduna JSC against the mission of nomai kapam ibomja kauba JSC ma sem khre hari Students Union of Kanglei Park Shukna June Mapan the Pangthokani Toramba state level spelling competition adu lebaki irang na maramoiduna pangthokidre competition asi lagliba June tara taruk nomaizing numita hotel Impal doina pangthoklagani hari hauzik sanabgi pau Ngasi sanabagi pauda All Manipur Sepak Takraw Association sinduna kuman lampak indoor stadium da chathariba taramari suba mini taratarulak suba sub junior boys and girls amadi tara kungamapalak suba men and women state Sepak Takraw championship ke ngasi sanakiba mini boys ke regu events ke final match ta SWCA hianglamna SWCB hianglambo regu anishino da thoiduna winner oikre SWCA na point taramanga tarani thoi taratare taratarukta thoiduna winner oikibani junior girls ki regu events ki ahanba semi final match ta SIRC na yawa singjamaibu regu ahum sinoda SWC hianglamna imsuf a hangangbu regu ahum sinoda thoiduna final changkre hardline ki match ta imsuf a hangang na yawa singjamaibu regu aniyamada maithiba piduna imsuf na hardline ki winner oikre Junior boys ki regu event ki ahanba semi final match ta PUC amade SIRC anina lamba taunaragani anishuba semi final match ta LKYDA amade SIRC anina sanaragani Luang Pokpa Cricket Stadium de Chathariba Brajabihari Paul amadi Gold Paul Memorial Cricket Trophy ki ngasi sanakiba match ta Model Club Chingamakana Kraw Khamnam Bajarbu run Marbudra Tareta Maithiba Pikre Model Club na over kuntra maganda wicket ahum turaga run chamaga Marbudra Taret score tobangam ke madugi pakhumna Crowna over kungatareta wicket loina turaga run chamakak score tauraga match aduda maithiki match asida Model Club ki Tejas Kumar na run marifutaret laudra man of the match takre
Malaysia the Chathariba Manchester United Premier Cup under 15 boys C final the India bu represent Tauriba Bir Chandra Memorial Sporting Club BMSC Tabungkok ngasi ani suba semi final match ta Thailand gi makutta tie break ta lehore ani suba semi final match aduda Thailand amadi BMSC normal time amadi extra time half the su goal amata Janabangam Dabadagi match a Siki winner Gidamak tie break na decide to wada Thailand BMSC bu goal hum anida mighty PK. Third place ki match the su BMSC host team Oriba Malaysia ki makutta goal aniyamada mighty hore. Kwakaitel Chess Club na Sinduna Kwakaitel the Chathariba KH Angol Singh Memorial State Level Open Chess Tournament ke 5th round da tournament na sige former champion Premjit na point mga fangduna pumnamaktage mangzil thana chali. Youth Affairs and Sports Department na Sinduna Kuman Lampak Men's Stadium amade Kuman Lampak Football Practice Ground da Chathariba State Subato Mukhasi Inter-School Football Tournament ke under 17 boys ki match ta Thawalbu represent Tauriba Return Angel Paradise English School na Kangpokpi represent Tauriba Prime Sainik High School bu goal Marishinoda Churachandpur bu represent Tauriba Saikot Government High School na Tamenglong bu represent Tauriba Tamenglong Government Higher Secondary School bu goal Sinoda Ukrul bu represent Tauriba Return Angel English School na Jiribam Government High School bu goal Marishinoda Imphalis represent Tauriba North East English School na Bisnupur represent Tauriba Loyalam Public School bu goal Ahumamada Maiti Pikre Under 14 boys ki Sanakiba matching the Thawal represent Tauriba Abdul Ali Government High School na Kangpopi represent Tauriba Thanlon Government Higher Secondary School bu goal Mapal Sinoda Imphal East represent Tauriba Nilamani English School na Churachandpur represent Tauriba Taitu Junior High School bu goal Anishinoda Aduga Chandel represent Tauriba St. Joseph School na Senapati represent Tauriba Convention Christian Academy bu goal Sinoda Thoikre Hosik Adeto Paukra Androdagi Ukrul Tamna Purakpa Yungo Liter Lisinganiga Chamarom Yawatrak Amadagi Tankul Krantel Organization Gi Nishaban Volunteer Singna Lambui Check Post Taki Tankul Nupidagi Fakre Adubo Yu Yawatrak Adubo Assam Rifles na Volunteer Sing Adudagi Namduna Puki Ukrulgi Humpung Mayada Miamna Yu Yarba Gari Adu Mai Thakre Pibam Adubo Laksnava Ukrulgi SDO Amadi Police Team Sing Lakiba Adubo Laksinbang Amdabadagi Army Gi Truck Amasu Miamna Mai Thakre Hosi ngasino magiba inga sagi pau ICR lampel patai phangba pau gi matung ina ngasigi khwaidagi saba degree Celsius kontran thoi dasmik taret khwaidagi ingba degree Celsius taramapan dasmik shina nungsita yawba ising manil gi chang ayukta chada humbra humdoi nungthilda chada yankai mapal nungju gi chang nil Hosi marweba pau amona inner line permit chana hanaba Manipur Legislative Assembly na amuka hanaware blokre Draki karbar tingna ba kan ba ain sem batarkar oire hairi amade taramari suba minister sepak takraw championship ki winner SWCA hyanglam na oikre ISTV na pijaba pau matang sa loy jare miyang tabiri pasing mo mukha na khumjari